ngasi phong khiba tuan tuan masi phong singdagi masum thokiba thodo wathok singdagi maruiba pausin khongacharaga mayamda share tawzagi ahanbada oza Kennedy Guinness World Record na masakhangkhre kairau kendragi manung chanba kyamgai maning leikaidagi oza Asem Kennedy apokpa lekhidraba e ibomsa amasum apokpi lekhidrabi e Hemabati Devi founder principal the Imphal Public Higher Secondary School IPS bu Guinness World Record na masakhangkhre loinana sakhangse pirakre hairibo honor asi oza Kennedy na tuan mahiruai sing lemna lairik tamankiba fact encounter laikhidraba singi masa singi lemna mahi tamanba HIV na laikhidraba singi angang sing mama mapa laikhidraba angang sing imungi senthok phajana laijadaba singi angang sing lairik thawai yawa angang sing lairik phaba angang sing sports amadi arts ta thawai yawa angang sing bu mateng pangkhiba sanaroi singda mateng pangkhiba kayabu kupna thigalaba matungda hairiba honor asi pirakhibani hauzu phawad mak na mahairoi lising ani gi mathakta mateng pangkhre loinana tuan ba mioi singna mateng kya pangkhre oza Kennedy gi imung manung gi fibam na maram oiraga yamna naha oiringai haibadi masamak mahairoi oiringai matamdagi angang sing private tuition tawduna masana masabu guide tawjaba mi amasu oirakhi oza Kennedy education gi lamda State Award National Education Award marirak fangkhre International Education amadi Icon Award anirak su piduna ikai khumna bikraba misakni hainasu pausina su makhatana fongdorakli makacha tarak poina atopa maroiba pawa manamo Assam gi CM yaoba program da food poisoning da amasire samagani food Leikatnakhre Assam gi Karbi Anglong district ta pangthokpa government ki Thouram Amada food poisoning ni singnaba thaudo amada naha amasire amasum angang singyauna miyoi samagani fu hena hospital Leikatnakhre Laibak pokpa numita Assam gi Karbi Anglong district ta leiba Difu Medical College and Hospital gi ahanba academic session haudokpagi Thouramda yenba sana thanaba polam saruraba matungda miyoi kya masa ngamlaktabani Thouram madura Assam gi minister Sarbanda Sonawal amasum health minister Dr. Himanta Biswa Sharma su saruyaki report singi matungina Thouram madura yenrakpa package food sing saruraba matungda Thouram madura yawba miyoi kya masa ngamlakide yamdrabda miyoi samga nifuga manga sakhauna ba masum obna singba food poisoning gi layong ulaklaba matungda Difu Civil Hospital la admit tawkhre anaba singi manungda government salaiba hospital aduda laibak pokpa numiki numidangda kangbura de haina koba naha ama sikre health minister Dr. Hemanta Biswa Sharma na hai anaba samga nifuga manga layong ulakhre amasum hospital thamkhre makhoi manungdagi anaba kungani pan discharge tawkhre amasum hauji anaba mioi samga taraga tret hospital layengduna leiri hainasu Hemanta Biswa Sharma na fongdokhi sera sida thaudu odugi matangda magistrate inquiry ama taunaba Karbi Anglong district administration na order thokre hainasu pausina su makhatana fongdorali farmer genocide hashtag matangda government na Twitter da warning tawkhre Center na thokiba order lairabasu social media join Twitter na government ki order ngaktrabadi madugi action mayoknagadabani haina warning tokre government na sikiba maralda Twitter na lami singi protest ta mari lainana satakhiba yaningdaba hashtag amada kana amatagi ayaba yaudana account kya amadi tweets kya block tawkhide haina maral siri ningthokaba numita account sanigi yankairom tweet tawigi ayaba pidana block tawki haina fongdokpa amadi farmer genocide hashtag ki matangna sajinaba kihanba madi khatnaba hauba manba tweet sing phongki haina pankhi hashtag sajinaba haibisi khunai amada maram sadana lana sijinaba irang hawon bamadi sarang naba thonabagi campaign ama oina sathabani haiki genocide haina Parlibasi freedom of speech nate machine law and order da threat ama piri haina government na pankhi Delhi police amasum lami sing Republic Day numita khut thongna khraba sayol amagi matungda track down satharakhi matam maduda city da asoba tracker rally ama lakhibadagi
kangkhong saibagi phibam urakhi pung khara leiraga ihau aduda saruk yaba kayagi account block torambadu lauthokhi Ministry of Electronics and Information Technology na haukiba nomaiji numita URL 257 amasum hashtag ama Information Technology Act ki section 69 gi makhara thingjilu haina social media join aduda khanki adumakpo Twitter na hairiba thawong adu indana mathang numiki nungthil pung ahumda committee amagi mifam pangthoknaba lepki ngasi anganbada Foreign Ministry na lawmi singi ihaubu malemgi oina support tawnarakpa kayagi matangda social media hashtag amasung session oiba comment singi mayokta laigadabani haina khanganki lawmi singna Delhi gi border sing epicenter ahom Gazipur Singhu amasung Gidra farm law singi matangda yaningdaba fongdoktuna khongjang chatharaki madu thingnanabagi damak security gi akan Thouram barricade sing buff wire gi symbol sing com sing tawthokpa amadi lambida UP thamjinba internet thingbana singba kya yauri haina pausna su makhatana phongdorakli loisilakpoina amuka hana topa maruiba pawngatang sa yukta report pijakraba myamda muhana pijage anaba hangluni sangkhraga to laga thadorakpada natana gari thugairakle andro kendragi manung chanba poiro khongjul maibam laikai da leiba yumamada anaba hangba sangluba miyani khuladugi atopa laikai digi lakpa miyai kun romna to laga thadorakpadagi makokaire loinana makhoina pukhiba car anigi glass thugairaga tharakle haidi thaudo asigi matangna senaba miyai sing phabinaba victim gi Makhurana mari lenaba andro PS da wakachil amangasi patient kre hari tolak padegi sok laba miyoi ani adudi yumkhaibam thambaljau sei nipuga manga apokpa dharma amasum sagolsim ragu sei yangkai apokpa heramot kawe thambaljau amasum raguna poiro khongjil maibam laikai da leiba maibam hemba Kauba amagi anapa hangba sanglubada miyai kun romna mi sibiyaba khulai pairaga ragu amasum thamaljaw tamthina phubada natana makhoina purakpa I-20 active ki car amaga I-20 elite ki car amagi mamang glass na singwa thugai ki bani haidi thaudu aduda ragu gi kokaibadagi hauzik hospital layeng chathari haina su wakachirul aduda padli haina pausina su makhatana phongdoragli du ma'am huzikoina di paus matang sai rusinjarage adu horin nungdaram phongmuchi phong singdigi maroibi pausing khonga charkana ma'am da share tawjarage ma'am adu phonga minersi adu waina pathok sakhiba soikiba lan khibi yors ma'am nga pikene adu ma'am nungsibiduna video su like amasum comment tobiramu haina Manipur top channel gi mekedi ma'am da hijari huzikoina di kainarsen thank you